Hi guys, mayam purong puramjari mayam igi channel da mukasu taram nokchari ado ngasi su anuwa recipe ma puraga lakjare ngasi gi recipe se mayam uramgani ko sangom sana paneer thongge tawjari ko paneer se ina igi mawangda thongjarake se igi khoi chabai lunch ki su oidoini aduga office ki tiffin su oidoini se mayam lawjari se mayam ina gravy ma semjage tawbani ko tilhau ani lawjare tomato machani khak adaidi chanam di kaju khara sumorok atekpa lawjare aduga aina extra ina hapchari se mi promokti sum mayam se unaramgani ko tomato ga khogi tilhau ga na gravy sembani ko to aidi angang su mayam chana bagi angang sing se khongdung gumba gajar gumba se chawai jagande aduna paneer thongba siga gravy oina sembada hapchen jage mayam khangba su yaunarangani ado sigi gravy gi style se mayam su semda bu oraga di amtang semaga chawiu yam haubani khongdungga gajarga hapise sina quantity de su khara hengatle aduga healthy su oiba pot ngatani ko gravy oidaba pot singse mayam ai loi semjare aduga sina kaju khara manga taruk kaju si su aina hapchinjare ko aduga mayam aina khangse da thau khitang ni ko yam heide aduga aina ngasai semgiba pot singdo adu ngauthokchage haifetang do ngaubasida aina khara yakna munjanabani ko thung khitang ama hapchale ko mayam aina sida hapise ai kano long ani ohum su hapchanjai ko horan manam nungsinabagi elaichi ama khaka ado si loisallaktore ngaubase aduga kaju si su hapchalaga ai second ohum mari khak ngauraga thangjajarage aduga mugi aminarsi mayam aina thangjajare ko aduga smai plate ama de inghanjage kano tawbagi aina paste tawbagi ko ado sigi marak sida aina ai paneer sisu karamba style kam chawna semningbado ado ai semdokjare ko semdoktora smai side tawra thamjare aduga aina khangduga ko sem aina ngasai gravy gi ngawi ba khangdo adu thau khara hapchanjare aduga yamna di ngawroi ko akoi paneer ngawbase high flame da oina ngawraga di sum sop oi bane aduga leitharaga ngawraga di kanjan bani ko mayam sida tips amtang haijaramge akoi paneer se ngawroraga khara kuina thamaga di kanjan bani abako aduna paneer se ngawba loibaga ising lumbu lumbu sabada hapchalaga thambiu mayam yamna soft oi bani ado mayam khangba chu yarongani khangdaba oiraga di mayam amtang try tawga yengbio aduga mayam hajiki same pan duga ina thau niko khogi mustard oil se oina lawjare aduga ina ai video capture hodre jira khara tespata dalchini mache dama ilaichi ma khakai hapchanjare aduga hajika ina paste tawbado ina sida hapchanjare aduga phajana mu ngawrasi paste mangmundraga di enjang se hawreba ko aduna phajana ngawminarasi mayam igi video se jengbada nuaraga di like share subscribe tawba kawbigano aduga support su tawbiyo mayam ngawre ko ngawre khaibok amadi 50% di munjale haitare si matang se maroi mapang hapchanjare maroi mapang se mayam ahenba dinate ko yumda dum kitchen da leiba morok asuba machu adaidi phadigom maru asuba jira asuba aduga khoigi kasuri methi do adu khatang amaga manam yam nusibani ko aduga khoi machu gi morok to adu khara hapchanjare aduga ahenba dimta hapchade ko aduga singna ngasai na paste tawba hoigi keno jar duga niko ising khara hapa tension jare siga ising se hapaga phajana otlaga amuga phajana ngawraga mulakpa bhaw yengminarasi doidi mayam igi se matar paneer thongdoini ko aduna matar se khara hapchanjarage sigi matang siga aduga matar simu hapa banina ngak ai minute manga mu khumjallaga phajana mu magi muldeyai ka anduga thau se matunda thadorakani dana ko adu bau yengminarasi mayam aina makhum khumba lawthokjare ko thau se khara khara side ta akoigi keno masala se gi khara khara akoigi mathak ka khale ba ko thau se duga ngawre duga mu ngahak khumjinjarage ngahak sumaina magi gravy se munna ngauringai gi hauba hen bani ba ko akoigi gravy gu mahjang thongba se mayam su loi khangnaramgani ado mayam aina haji hapi se garam masala half spoon khani ko duga ai haji garam masala se hapaba matungda ai mahi se changda hapchanjarage ai se munju mule ko
ꯑꯗꯨꯒ ꯃꯍꯤꯁꯦ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣꯗꯣ ꯍꯥꯞꯆꯤꯟꯖꯔꯒ ꯁꯧꯁꯨ ꯁꯧꯒꯠꯂꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯄꯅꯤꯔꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯑꯩꯅ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗ ꯊꯝꯖꯕꯅꯤ ꯄꯅꯤꯔꯁꯦ ꯑꯗꯣ ꯄꯅꯤꯔꯁꯦ ꯑꯩ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯤꯅꯤꯠ 3ꯃꯨꯛ ꯀꯨꯞꯁꯜꯂꯒ ꯊꯝꯖꯔꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯁꯤ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯦꯊꯤ ꯃꯅꯥ ꯑꯀꯪꯕꯗꯣ ꯑꯗꯣ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯔ ꯁꯦꯝꯕ ꯖꯥꯔꯦꯕꯀꯣ ꯑꯗꯣ ꯈꯨꯠ ꯑꯅꯤꯅ ꯐꯖꯅ ꯅꯣꯏꯔꯒ ꯄꯥꯎꯗꯔ ꯁꯦꯝꯃꯒ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤ ꯑꯩꯁꯦ ꯂꯣꯏꯔꯦꯀꯣ ꯃꯩꯁꯦ ꯄꯨꯔꯥ ꯂꯣ ꯐ꯭ꯂꯦꯝꯗꯅꯤ ꯑꯩꯅ ꯊꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩ ꯁꯣꯛ ꯑꯃ ꯇꯧꯁꯟꯖꯒꯦ ꯁꯤꯅ ꯘꯤ ꯑꯩ ꯍꯥꯐ ꯁ꯭ꯄꯨꯟ ꯈꯛꯀ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯂꯔꯒꯤ ꯀꯩꯅꯣꯗꯣ ꯃꯣꯔꯣꯛ ꯃꯆꯨꯗꯣ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯅ ꯁꯣꯛ ꯇꯧꯁꯟꯖꯕꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯌꯥꯝ ꯇꯧꯔꯒ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯂꯣꯏꯕꯗ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯐꯖꯅꯕꯩ ꯆꯥꯕꯗꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯄꯅꯤꯔ ꯐ꯭ꯔꯦꯁꯁꯦ ꯑꯁꯤ ꯈꯔ ꯒ꯭ꯔꯦꯠ ꯇꯧꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯀꯦ